ꯑꯩꯈꯣꯏꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯅꯤꯗ ꯑꯇꯩꯒ ꯃꯥꯟꯅꯔꯣꯏ ꯑꯗꯥꯏꯗꯨ ꯌꯥꯝ ꯁꯣꯡꯉꯦ ꯐꯣꯏꯒꯦꯒ ꯄꯨꯔꯥ ꯐꯣꯏꯗꯣꯛꯃꯣꯅꯦꯍꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯃꯥꯅꯤꯗ ꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯤꯅꯤ ꯌꯥꯏꯁꯅꯥ ꯏꯕꯥꯅꯤ ꯈꯪꯅꯔꯛꯏꯁꯦ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯦ ꯊꯥ 8-9ꯗꯤ ꯁꯨꯔꯦ ꯑꯗꯣ ꯅꯣꯡꯇ ꯎꯅꯁꯦ ꯅꯪꯅ ꯎꯔꯩꯒ ꯄꯥꯔꯩꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯪꯕꯨ ꯑꯝꯇꯗꯤ ꯂꯥꯛꯈꯤꯒꯗ꯭ꯔꯣꯒꯦ ꯑꯝꯇꯗꯤ ꯎꯅꯁꯦ ꯍꯣꯏ ꯍꯣꯏ ꯐꯔꯦꯁꯦ ꯍꯌꯦꯡꯗꯣ ꯁꯟꯗꯦꯁꯨ ꯑꯣꯏꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯎꯅꯔꯁꯤꯔꯥ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯎꯝ ꯁꯣꯏꯗ꯭ꯔꯕꯣ ꯍꯣꯏꯕ ꯑꯦ ꯌꯥꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯂꯥꯛꯑꯒꯦꯅꯦ ꯀꯥꯏ ꯂꯥꯛꯑꯣ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯆꯤꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯑꯣ ꯌꯥꯏ ꯌꯥꯏ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯕꯤ ꯂꯥꯛꯀꯦ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯅꯕꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯐꯖꯕ ꯃꯐꯝꯗꯤ ꯆꯠꯅꯤꯡꯉꯤꯗ ꯍꯥꯏꯗꯤ ꯒꯥꯔꯗꯦꯟꯒꯨꯝꯕ ꯂꯩꯁꯤ ꯑꯣꯏꯅꯥꯝ ꯒꯥꯔꯗꯦꯟ ꯖꯨ ꯒꯥꯔꯗꯦꯟ ꯂꯩꯗꯅ ꯎꯝ ꯑꯃꯗꯤ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯦ ꯍꯣꯏ ꯑꯗꯨꯅꯦꯕ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯗꯥꯒꯤ ꯆꯍꯤꯗꯣ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕꯅꯣ ꯑꯩꯅꯗꯤ ꯁꯣꯝꯗ 30 ꯌꯩꯁꯜꯂꯦ ꯃꯥꯅꯗꯤ ꯃꯥꯅ 12 ꯊꯥꯗ ꯉꯥꯏꯔꯤ ꯀꯩ ꯍꯥꯏꯕꯅꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯕ ꯑꯣ 25 ꯅꯠꯇꯦ 24 ꯍꯥꯏꯕ 24 ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯣ ꯑꯗꯨꯗ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯑꯩꯁꯨ ꯇꯨꯝꯅꯤꯡꯉꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ ꯑꯁ ꯇꯨꯝꯅꯤꯡꯉꯕꯣ ꯄꯨꯡ ꯉꯜꯂꯤꯗ ꯅꯪꯕꯣ ꯑꯩ ꯉꯟꯅ ꯍꯧꯒꯠꯄꯒꯤ ꯇꯨꯝꯅꯤꯡꯉꯦꯕ ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯔꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯂꯚ ꯌꯨ ꯇꯨꯝꯃꯣ ꯌꯥꯔꯦ ꯑꯗꯣ ꯍꯌꯦꯡ ꯉꯟꯇꯥ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ ꯍꯣꯏ ꯊꯝꯃꯦ ꯊꯝꯃꯦ ꯐꯗꯤ ꯐꯖꯔꯦ ꯁꯤ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗꯧꯔꯕꯅꯤꯀꯣ ꯑꯁ ꯀꯥꯟꯅꯗꯦ ꯇꯨꯝꯃꯒꯦ ꯃꯪ ꯅꯨꯡꯉꯥꯏꯕ ꯃꯪꯕ ꯌꯦꯡꯉꯒ ꯇꯨꯝꯊꯣꯛꯑꯒ ꯀꯥꯟꯅꯄꯣꯠꯇꯦ ꯑꯁ ꯅꯨꯡꯉꯥꯏꯗ ꯑꯁ ꯇꯣꯡꯗꯥꯏꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯃꯪꯒꯟ ꯑꯃꯨꯛ ꯊꯣꯡꯖꯤꯜꯂꯝꯗꯅ ꯑꯁ ꯄꯨꯛꯁꯤꯗꯤ ꯐꯖꯔꯦ ꯑꯁ ꯊꯦꯡꯉꯝꯃꯅꯤ ꯃꯪꯐꯧꯗꯤ ꯅꯨꯡꯉꯥꯏꯌꯦ ꯁꯩꯇ ꯑꯁꯦꯡꯕ ꯑꯁ ꯃꯥꯅ ꯑꯩꯉꯣꯟꯗ ꯗꯗꯥ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅ ꯑꯁ ꯃꯪ ꯈꯨꯅꯨꯡꯉꯥꯏꯔꯣ ꯁꯤꯒꯤ ꯑꯁ ꯀꯥꯟꯅꯗꯦ ꯂꯣꯏꯁꯜꯂꯨꯒꯤꯒꯦ ꯊꯦꯡꯉꯦ ꯑꯁ ꯃꯪꯒꯟꯒꯤ ꯑꯦꯛꯁꯟ ꯇꯧꯔꯤꯑꯦꯗꯅ ꯃꯊꯧꯗꯤ ꯇꯧꯔꯤꯑꯦꯅꯦ ꯉꯔꯥꯡꯒꯤꯗꯣ ꯑꯁ ꯀꯥꯟꯅꯄꯣꯠꯇꯦ ꯁꯤꯗꯤ ꯈꯣꯡꯒ ꯍꯥꯝꯗꯣꯛꯑꯒ ꯆꯠꯅꯕ ꯇꯧꯔꯒꯦ ꯊꯣꯛꯑ ꯂꯥꯛꯆꯔꯅꯤ 이만한 이장이 우띠나 따리 레저드라봐 우띠 묵떡 슬라미 랑 망근 짜보기 볶는 거 아니야 하시다봐 우띠나 따리 레저드라봐 이장이 그때이다 하이다이네 오예 두이주 씨는 씨와 씨 처음 나서니
ꯂꯣꯏꯔꯝꯃꯦ ꯑꯁ ꯍꯥꯎꯈ꯭ꯔꯦ ꯄꯨꯛꯅ ꯄꯨꯛꯀꯤ ꯊꯣꯛꯄ 이씨 ꯃꯃꯥꯟꯅꯕꯤꯁꯨ ꯄꯨꯔꯛꯏ ꯃꯥꯜꯂꯦꯅꯦ ꯗ꯭ꯔꯦꯁꯀꯁꯨ ꯆꯞ ꯃꯥꯟꯅꯩꯅꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯀꯩꯅꯣ ꯁꯤꯗꯤ ꯈꯇꯪ ꯑꯍꯟ ꯑꯣꯏꯃꯟꯗ꯭ꯔꯣ? ꯑꯩꯁꯨ ꯈꯪꯗꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ. ꯀꯩꯒꯤꯅꯣꯗꯤ ꯌꯥꯝ ꯊꯦꯡꯉꯛꯏꯗ. ꯑꯩꯈꯣꯏ ꯃꯥꯅ ꯊꯕꯛ ꯑꯃ ꯁꯤꯜꯂꯛꯇꯣꯔꯤꯅꯦ ꯀꯥꯔꯣ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯅꯃꯥꯟꯅꯕꯤꯔꯥ ꯃꯥꯅꯦ. ꯃꯥ ꯑꯗꯨꯏ ꯒꯥꯔꯗꯦꯟꯗꯣ ꯆꯠꯇ꯭ꯔꯤꯌꯦꯅ ꯑꯩꯅ ꯄꯨꯔꯛꯄꯅꯦ. ꯑꯣ ꯌꯥꯏ 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 ꯌꯦꯡꯉꯨꯁꯤ ꯂꯝꯕꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯦ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯇꯕꯅꯦ ꯈꯥꯡꯕ ꯋꯥꯗꯧꯔꯤꯗ ꯅꯪ ꯅꯃꯥꯟꯅꯕꯤꯁꯤꯅ ꯀꯩ ꯃꯤꯡ ꯀꯧꯕ ꯃꯤꯡꯊꯣꯏ ꯀꯧꯋꯦ. ꯑꯗꯣ ꯗꯥꯁꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯀꯦ? ꯖꯦꯅꯤꯠ ꯑꯦꯀꯥꯗꯃꯤꯗꯨꯅꯤꯗ ꯑꯗꯨꯗꯤ ꯖꯦꯅꯤꯗ ꯇꯝꯃꯗꯤ ꯑꯃ ꯁꯣꯅꯤꯌꯥꯗꯣ ꯈꯪꯕ꯭ꯔꯗ? ꯁꯣꯅꯤꯌꯥ ꯍꯥꯏꯗꯤ ꯃꯃꯥꯏꯒ ꯈꯔ ꯁꯥꯡꯕ ꯑꯃ ꯏꯁꯄꯦꯛ ꯎꯞꯄꯗꯣ. ꯃꯣꯏꯅ ꯍꯪꯉꯤꯁꯤꯗꯤ ꯈꯪꯉꯦ. ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯝꯒꯅꯤꯅꯦ ꯐꯖꯕꯅꯦ ꯍꯥꯏꯕ ꯑꯗꯨ ꯑꯁ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯌꯥꯝ ꯅꯤꯕ ꯇꯥꯈ꯭ꯔꯅꯤ ꯁꯣꯅꯤꯌꯥꯁꯦ 2-3 ꯁꯨꯏꯌꯦꯕꯀꯣ ꯑꯗꯣ ꯃꯁꯛ ꯎꯔꯗꯤ ꯈꯪꯕꯁꯨ ꯌꯥꯏ ꯑꯗꯣ ꯗꯥꯁꯤ ꯃꯣꯅꯤꯀꯥꯗꯤ ꯈꯪꯕ꯭ꯔꯥ? ꯑꯣ ꯃꯣꯅꯤꯀꯥꯔꯣ ꯃꯣꯅꯤꯀꯥꯁꯨ ꯈꯪꯉꯤ ꯗ꯭ꯔꯦꯁꯅ ꯆꯞ ꯃꯥꯟꯅꯩ ꯃꯆꯤꯟ ꯀꯟꯕꯗꯨ ꯆꯞ ꯃꯥꯟꯅꯩ ꯄꯪꯍꯪ ꯁꯣꯝꯗꯅ ꯑꯩ ꯈꯥꯡꯕ ꯋꯥꯁꯤꯜꯂꯛꯄꯅꯦ ꯑꯅꯤꯁꯦ ꯀꯩꯗꯧꯔꯒꯦꯗ? ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯔꯛꯇ꯭ꯔꯦ ꯁꯤꯗꯤ ꯈꯥꯝꯗ ꯌꯥꯔꯔꯣꯏ ꯅꯣꯏꯕꯥꯅꯤ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯑꯁꯤꯗꯅꯦ ꯐꯣꯟ ꯑꯃ ꯂꯥꯛꯑꯦ ꯊꯣꯛꯈꯤ ꯀꯩꯅꯣ ꯐꯣꯟ ꯂꯥꯛꯄꯗꯤ ꯇꯥꯗꯦꯅ. ꯑꯣ ꯁꯥꯏꯂꯦꯟ ꯊꯝꯕꯒꯤꯅꯤꯗ ꯉꯥꯛꯇꯪ ꯍꯣꯝꯒꯁꯨ ꯇꯧꯔꯣ ꯍꯣꯏ ꯇꯥꯏ ꯁ꯭ꯋꯥꯏꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯈꯥꯏꯗꯣꯛꯈꯤꯒꯦ ꯑꯁ ꯈꯔ ꯌꯥꯡꯉꯦ ꯑꯁ ꯊꯝꯃꯦ ꯂꯥꯏꯟ ꯂꯣꯏ 이씨, 뭉치지 뭐 하오래네. 이씨, 파트리냐 떠오르시. 예, 못 그러네. 아씨, 단장하시다 보면 가리지 베라 떡살리 떠오르시. 그러겠다. 가리지 검 떠오르네. 스타트 하고 하기들이. ꯑꯗꯣ ꯁꯥꯒ ꯁꯥꯕ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯔꯨꯒꯦ. ꯌꯥꯝ ꯂꯥꯞ ꯆꯠꯈꯤꯅꯨꯀꯣ ꯁ꯭ꯋꯥꯏ ꯃꯤ ꯐꯠꯇꯕꯅꯦꯕ ꯑꯁ ꯇꯟꯖꯥꯁꯤꯗꯕ ꯒꯥꯔꯤꯁꯤꯁꯨꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯁꯦꯝꯐꯝꯁꯨ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯇꯧꯔꯤꯁꯦ ꯀꯌꯥꯝ ꯋꯥꯛꯁꯣꯞꯇꯨꯅ ꯀꯌꯥꯝ ꯊꯥꯝ ꯂꯩꯖꯥꯠꯅꯣ ꯑꯁ ꯋꯥꯏꯕꯨꯗꯤ ꯈꯔ ꯁꯪꯉꯦꯕꯨ ꯑꯁ ꯄꯨꯛꯁꯤꯁꯨ ꯑꯁ ꯑꯩꯗꯤꯕꯀꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯨꯝꯃꯤꯁꯤ ꯀꯅꯥꯝꯇ ꯂꯥꯛꯇꯦꯕ ꯈꯪꯒꯅꯤ ꯍꯦꯛ ꯂꯥꯛꯄ ꯃꯤꯗꯩ ꯍꯦꯛꯇ ꯃꯠꯂꯗꯕꯅꯤ ꯍꯩꯁ ꯃꯈꯣꯟ ꯑꯃ ꯇꯥꯏ ꯀꯜꯌꯦꯠꯂꯤꯍꯦ ꯍꯩꯁ ꯑꯃꯣꯝ ꯐꯖꯕꯅꯤ ꯂꯩꯔꯦꯅ ꯃꯁꯤꯗ ꯇꯧꯔꯨꯔꯒꯦ ꯐꯣꯇꯣ ꯀꯥꯞꯈꯤꯁꯦ. ꯀꯥꯞꯁꯦ. ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯌꯦ.
ꯄꯣꯁ ꯇꯧꯔꯛꯑꯣ. ꯑꯦ ngaiko ima ngaiko ima ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯁꯤꯗ ꯒꯥꯔꯤ ꯑꯃꯗꯤ ꯂꯩꯔꯦ ꯑꯁꯤꯒꯤ ꯒꯥꯔꯤ ꯊꯧꯔꯛꯂꯤꯕ ꯅꯨꯄꯥꯁꯤ ꯄꯩꯁꯥ ꯈꯔꯗꯤ ꯄꯥꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯃꯗꯤ ꯂꯦꯝ ꯄꯥꯟꯗ ꯀꯣꯟꯅꯔꯒꯅꯤ ꯃꯅꯝꯁꯤꯗꯤ 나 칼톤 남자 자체. 나가 걸어. 나는 집 봐. 나 콩은 짝하시라. Ngai khom mi. Ngai khom ta khom mi. 기분 오빠니. 좀 똑같지 하가. Ngai khom mi. 난구분 오빠가 내 손강에 강나 잘해. 나가 누가 뭐 또 뭐라? 콩을 걸어 걸어. Ngai khom hai ga. Ash. Nupi si ꯌꯥꯝ ꯎꯅꯖꯕꯅꯦꯕ. ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯍꯋꯥꯏ ꯎꯇꯤꯒꯤ ꯇꯧꯗꯅ ꯅꯨꯄꯤꯒ ꯂꯣꯏ ꯀꯥꯏꯅꯔꯦꯕꯁꯦ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ. Ngai khom mi ꯅꯣꯏ ꯃꯝꯇ. ꯑꯁ ꯑꯃꯗꯨꯕꯨ 에.